ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯥꯔꯛ ꯗ ꯕꯤꯒꯤꯅꯤꯡ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯗ꯭ꯔꯃꯥꯗ ꯕꯦꯁ ꯇꯧꯕ ꯀꯣꯔꯤꯌꯥꯟꯒꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ IMDb ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 6.9 ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ 10ꯒꯤ ꯃꯅꯨꯡꯗ 6.8 ꯑꯗꯨꯒ ꯖꯁ ꯋꯥꯆꯇꯅ 53%. ꯐꯤꯂꯝ ꯑꯁꯤ ꯆꯥ ꯋꯨ ꯁꯨꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯛꯅꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯏꯆꯝ ꯆꯝꯖꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤ ꯖꯦꯜꯗ ꯌꯧꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯆꯝꯖꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯖꯦꯜ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯗꯤ ꯆꯥ ꯌꯨꯜ ꯁꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯖꯦꯜ ꯌꯧꯔꯤꯕ ꯑꯗꯨꯒ ꯖꯦꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯜꯂꯛꯄꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔ ꯕꯣꯛꯁꯤꯡ ꯖꯤꯌꯣꯡ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 13 ꯌꯧꯒꯗꯧꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯕꯣꯛꯁꯤꯡꯒꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯕꯣꯛꯁꯤꯡꯒꯤ ꯇꯥꯏꯇꯜ ꯀꯌꯥ ꯑꯃ ꯐꯪꯉꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯕꯣꯛꯁꯤꯡꯒꯤ ꯄ꯭ꯂꯦ ꯑꯃ ꯉꯝꯃꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯌꯨꯝꯗ ꯍꯟꯅꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯌꯨꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯑꯗꯨꯕꯨ ꯎꯅꯅꯤꯡꯕꯅ ꯃꯍꯥꯛ ꯑꯗꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯑꯗꯨ ꯃꯌꯨꯝ ꯑꯗꯨꯗ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯖꯤꯌꯣꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯈꯠꯂꯒ ꯀꯞꯄꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯤꯌꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯐꯥꯎꯕ ꯁ꯭ꯇꯥꯔ ꯕꯣꯛꯁꯤꯡ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕ ꯑꯦꯅꯤꯃꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯂꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯗꯨꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯐꯨꯗꯨꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯁ꯭ꯀꯨꯜ ꯑꯃꯗ ꯎꯍꯜꯂꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯁ꯭ꯇꯥꯔ ꯕꯣꯛꯁꯔ ꯖꯤꯌꯣꯟ ꯑꯁꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯐꯥꯖꯤꯜꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯖꯦꯜꯗ ꯆꯪꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯕꯨ ꯂꯨꯠ ꯇꯧꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯕꯨ ꯍꯥꯠꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯛꯁꯤꯡ ꯁ꯭ꯀꯤꯜ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯕꯨ ꯍꯥꯠꯂꯝꯃꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯠꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯊꯕꯛ ꯅꯠꯇꯦ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯐꯥꯖꯤꯟꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯤꯅꯦꯖꯔ ꯑꯣꯏꯔꯤꯕ ꯁ꯭ꯇꯥꯔ ꯕꯣꯛꯁꯔ ꯖꯤꯌꯣꯡ ꯑꯁꯤ ꯖꯦꯜꯗ ꯆꯪꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯕꯦꯟꯆ ꯑꯗꯨꯗ ꯆꯥ ꯋꯨ ꯁꯨꯜ ꯀꯧꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯐꯝꯃꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯇꯝꯃꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕꯤꯕ ꯑꯃꯗꯤ ꯐꯨꯕꯤ ꯆꯩꯕꯤꯕ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯃꯌꯥꯝꯒ ꯄꯨꯟꯕ ꯑꯁꯤ ꯃꯉꯣꯟꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯣꯡꯉꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯐ꯭ꯔꯦꯟ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯨꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯑꯣꯖꯥ ꯑꯃ ꯆꯪꯉꯛꯑꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯑꯃ ꯆꯪꯉꯛꯄ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯣꯅꯤ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯆꯥ ꯋꯨꯟ ꯁꯨꯅ ꯍꯥꯟꯅ ꯇꯝꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯣꯅꯤ ꯑꯁꯤꯅ ꯆꯥ ꯋꯨꯜ ꯁꯨꯜꯕꯨ ꯌꯥꯝꯅ ꯂꯛꯅꯕꯤꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥ ꯋꯨꯜ ꯁꯨꯜꯅ ꯇꯣꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯣꯅꯤꯅ ꯃꯉꯣꯟꯗ ꯑꯣꯠꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕꯒꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯆꯥ ꯋꯨꯜ ꯁꯨꯜ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯆꯥ ꯋꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯒꯦ ꯃꯁꯤꯗꯒꯤ ꯇꯣꯅꯤꯅ ꯆꯥ ꯋꯨꯗ ꯍꯥꯏ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯛꯅꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯅꯤꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯆꯥ ꯋꯨꯒ ꯇꯤꯟꯅꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯇꯣꯅꯤꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯣꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯂꯦꯞꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯉꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯅꯤꯅ ꯅꯨꯄꯤ ꯑꯁꯤꯗ ꯐꯨꯕ ꯑꯁꯤꯗ ꯆꯥ ꯋꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯒ ꯄꯨꯜꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯗꯤ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯐꯨꯕ ꯃꯇꯝꯗ ꯆꯥ ꯋꯨꯅ ꯇꯣꯅꯤꯗ ꯅꯨꯄꯤꯗꯨꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯣꯅꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯉꯝꯃꯤ
ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯃꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯇꯥꯔꯝꯕ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯔꯒ ꯇꯣꯅꯤꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯐꯨꯔꯛꯄ ꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯀꯣꯂꯣꯝ ꯑꯁꯤꯅ ꯊꯤꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯤꯗꯤ ꯆꯥꯎꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯀꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯆꯥꯎꯗ ꯅꯍꯥꯛꯅ ꯉꯝꯃꯕꯗꯤ ꯀꯣꯂꯣꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯜꯂꯨ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯇꯣꯅꯤꯒꯤ ꯃꯃꯤꯠꯇ ꯀꯣꯂꯣꯝ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎ ꯑꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯣꯅꯤꯒꯤ ꯃꯃꯤꯠꯇ ꯀꯣꯂꯣꯝꯅ ꯊꯤꯜꯂꯤꯕ ꯑꯗꯨ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯔꯠ ꯇꯝꯅ ꯄꯨꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯇꯣꯅꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯇꯥꯔꯒꯁꯨ ꯇꯣꯅꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯑꯁꯤ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯠꯅꯁꯨ ꯆꯥꯎ ꯑꯁꯤ ꯆꯍꯤ 2 ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯆꯝ ꯆꯝꯖꯕ ꯆꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯖꯦꯜꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯥꯏꯝ ꯇꯧꯔꯨꯕ ꯃꯈꯣꯏꯒꯨꯝꯕ ꯇꯤꯟꯑꯦꯖꯔꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯇꯣꯡꯕ ꯕꯁ ꯑꯃꯗ ꯃꯍꯥꯛꯁꯨ ꯀꯥꯈꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯁ ꯑꯁꯤꯗ ꯇꯣꯡꯉꯤꯕ ꯇꯤꯟꯑꯦꯖꯔꯒꯤ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯁꯤ ꯖꯦꯜꯗ ꯂꯣꯏꯅ ꯄꯨꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯁ ꯑꯁꯤꯗ ꯐꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯖꯤꯌꯣꯡꯒꯤ ꯅꯥꯀꯟꯗ ꯐꯝꯃꯝꯃꯤ꯫ ꯖꯤꯌꯣꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯁꯤꯡꯗ ꯎꯠꯈꯤꯕ ꯅꯦꯁꯅꯦꯜꯒꯤ ꯇꯥꯏꯇꯜ ꯀꯌꯥ ꯑꯃ ꯐꯪꯉꯕ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯗꯨꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯤꯟꯑꯦꯖꯔ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯏꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯖꯦꯜ ꯑꯁꯤ ꯌꯧꯕꯅ ꯃꯈꯣꯏꯒꯤ ꯁꯦꯜꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯍꯥꯟꯅ ꯂꯣꯏꯅ ꯇꯧꯁꯟꯅꯔꯝꯃꯤ꯫ ꯆꯥꯎ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯦꯜ ꯑꯗꯨꯗ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯕꯒꯂꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯇꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯖꯦꯜ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯂꯤꯗꯔ 3 ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯖꯨꯟ, ꯑꯀꯤꯌꯣ ꯑꯃꯁꯨꯡ ꯍꯟ ꯀꯧꯏ꯫ ꯖꯨꯟ ꯍꯥꯏꯔꯤꯕ ꯂꯤꯗꯔ ꯑꯁꯤꯅ ꯑꯐꯕ ꯂꯤꯗꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯀꯤꯌꯣ ꯑꯃꯁꯨꯡ ꯍꯨꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯔꯝ ꯂꯩꯇꯅ ꯑꯗꯨꯝ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯨꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯖꯨꯟ ꯍꯥꯏꯔꯤꯕ ꯂꯤꯗꯔꯗꯨꯅ ꯀꯟꯕꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯀꯤꯌꯣ ꯑꯃꯁꯨꯡ ꯍ꯭ꯌꯨꯟꯅ ꯖꯤꯌꯨꯟ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯀꯤꯌꯣ ꯑꯃꯁꯨꯡ ꯍ꯭ꯌꯨꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯤꯝ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯖꯤꯌꯨꯟ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯗ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯃꯤ꯫ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯖꯦꯜ ꯃꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯖꯦꯜ ꯑꯗꯨꯗ ꯃꯊꯟꯗ ꯇꯣꯉꯥꯟꯅ ꯃꯤ ꯑꯃꯠꯇ ꯄꯨꯜꯍꯟꯗꯅ ꯑꯈꯨꯕ ꯀꯥ ꯑꯃꯗ ꯂꯣꯛ ꯇꯧꯁꯜꯂꯒ ꯊꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯖꯤꯌꯨꯟꯅ ꯁꯣꯂꯤꯇꯔꯤ ꯀꯟꯐꯥꯏꯟꯃꯦꯟꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯜ ꯑꯁꯤꯕꯨ ꯑꯀꯤꯌꯣ ꯑꯃꯁꯨꯡ ꯍ꯭ꯌꯨꯟ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯐꯨꯅꯤꯡꯕ ꯃꯇꯝꯗ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛꯇ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕ ꯑꯁꯤꯗꯤ ꯖꯤꯌꯣꯡ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯑꯃꯠꯇꯒ ꯃꯍꯥꯛꯀ ꯐꯨꯅꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯊꯕꯛꯇꯗ ꯇꯧꯔꯒ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯍꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯑꯃꯠꯇ ꯐꯨꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯗꯨꯕꯨꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯀꯤꯌꯣ ꯑꯃꯗꯤ ꯍ꯭ꯌꯨꯟꯅꯕꯨ ꯀꯤꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎ ꯑꯃꯗꯤ ꯕꯒꯂꯔ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯜ ꯃꯦꯆ ꯑꯃꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯁꯤ ꯑꯀꯤꯌꯣ ꯑꯃꯗꯤ ꯍ꯭ꯌꯨꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝꯒꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯁꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯍ꯭ꯌꯨꯟ ꯍꯣꯏꯒꯤ ꯇꯤꯝꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯅꯤ ꯁꯣꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍ꯭ꯌꯨꯟꯅ ꯆꯥꯎ ꯑꯃꯗꯤ ꯕꯒꯂꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯁꯤꯕꯨ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯕꯣꯜ ꯑꯗꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯣꯜ ꯑꯁꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯗꯨ ꯌꯥꯎꯗꯕ ꯌꯥꯗꯕꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯗꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯀꯤꯌꯣꯅ ꯍ꯭ꯌꯨꯟꯕꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨꯁꯨ ꯏꯟꯊꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍ꯭ꯌꯨꯟꯅ ꯁꯥꯎꯗꯨꯅ ꯑꯀꯤꯌꯣꯕꯨ ꯐꯥꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯜ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯀꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯕꯣꯜ ꯑꯁꯤ ꯀꯥꯎꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯑꯀꯤꯌꯣꯗ ꯑꯣꯏꯅ ꯀꯥꯎꯁꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯀꯤꯌꯣ ꯑꯗꯨ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯅꯥꯃꯟꯕꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯀꯤꯌꯣꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯔꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯆꯥꯎ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯐꯥꯗꯨꯅ ꯄꯨꯁꯜꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯅ ꯃꯉꯣꯟꯗ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯤꯕꯅ ꯍꯦꯟꯃꯟꯕꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯄꯒ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯗꯤ ꯀꯅꯥꯃꯠꯇ ꯂꯥꯛꯑꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯀꯤꯌꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯌꯣꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯖꯤꯌꯣꯡ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯑꯀꯤꯌꯣ ꯑꯃꯗꯤ ꯑꯀꯤꯌꯣꯒꯤ ꯇꯤꯝ ꯑꯗꯨ ꯆꯥꯎꯗ ꯐꯨꯗꯕ ꯁꯥꯗꯨꯅ ꯀꯔꯤꯝꯇ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯆꯥꯎꯅ ꯈꯪꯉꯝꯃꯦ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯐꯥꯎ ꯖꯤꯌꯣꯡ ꯑꯁꯤꯕꯨ ꯀꯤ ꯍꯥꯏꯕ ꯑꯁꯤ꯫
ꯃꯁꯤꯗꯒꯤ ꯆꯥꯎꯅ ꯖꯤꯌꯣꯡꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯖꯤꯌꯣꯡꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯌꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅꯁꯨ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯤ ꯑꯃꯠꯇꯅ ꯈꯟꯅꯕ ꯍꯧꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅꯁꯨ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯣꯟꯁꯜꯂꯒ ꯐꯨꯅꯗꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯌꯣꯟꯅꯁꯨ ꯆꯥꯋꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯀꯤꯌꯣꯅ ꯖꯤꯌꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯤꯌꯣꯟꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯑꯀꯤꯌꯣꯕꯨ ꯀꯤꯟꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕ ꯃꯇꯝꯗ ꯑꯀꯤꯌꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯋꯨ ꯑꯗꯨ ꯍꯧꯖꯤꯛ ꯖꯤꯌꯣꯡꯒꯤ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯇ ꯅꯠꯇꯅ ꯑꯀꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯖꯤꯌꯣꯡꯒꯤ ꯁꯥꯊꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯖꯦꯜ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗꯁꯨ ꯍꯧꯖꯤꯛꯇꯤ ꯑꯀꯤꯌꯣꯅ ꯆꯥꯋꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯑꯀꯤꯌꯣꯅ ꯍꯧꯖꯤꯛ ꯆꯥꯋꯨ ꯑꯁꯤꯕꯨ ꯖꯤꯌꯣꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯄꯥꯝꯃꯝꯃꯤ ꯃꯁꯤꯒꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯋꯨ ꯑꯗꯨ ꯃꯍꯥꯛꯄꯨ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯒꯥꯔꯗꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯛꯑꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯆꯥꯋꯨ ꯎꯅꯕ ꯂꯥꯛꯏꯕ ꯑꯁꯤ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ ꯇꯣꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯅꯤꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯑꯁꯤ ꯑꯃꯠꯇ ꯎꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯁꯨ ꯇꯣꯛꯑꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯣꯅꯤꯅ ꯆꯥꯋꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛꯀꯤ ꯕꯣꯛꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯄꯨꯝꯕ ꯅꯍꯥꯛꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯁꯣꯏꯅꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯅꯤꯅ ꯆꯥꯋꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯋꯨꯅꯗꯤ ꯇꯣꯅꯤꯗ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯇꯧꯕꯅꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯆꯥꯋꯨ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯇꯣꯅꯤꯒꯤ ꯃꯈꯨꯠꯇ ꯑꯋꯥꯕ ꯇꯥꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯣꯅꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯆꯥꯋꯨ ꯑꯁꯤꯕꯨ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠꯁꯤꯡꯗ ꯆꯥꯋꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯌꯣꯡ ꯑꯗꯨ ꯒ꯭ꯔꯥꯎꯟ ꯑꯃꯗ ꯃꯍꯥꯛ ꯑꯁꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯋꯨꯁꯨ ꯍꯧꯖꯤꯛꯇꯤ ꯖꯤꯌꯣꯡꯒꯤ ꯃꯅꯥꯛꯇ ꯆꯪꯖꯗꯨꯅ ꯖꯤꯌꯣꯡꯗ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯖꯤꯌꯣꯡꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯕ ꯄꯥꯝꯃꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯀꯔꯤꯝꯇ ꯍꯩꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯇꯣꯅꯤꯅ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯗꯁꯥ ꯑꯁꯤ ꯇꯥꯕ ꯄꯥꯝꯃꯝꯗꯦ ꯃꯁꯤꯗꯒꯤ ꯆꯥꯋꯨ ꯑꯗꯨ ꯖꯤꯌꯣꯡꯅ ꯔꯦꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨꯁꯨ ꯐꯨꯅꯕ ꯑꯁꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯋꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯖꯤꯌꯣꯡꯅ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯐꯨꯅꯕ ꯍꯩꯔꯕ ꯃꯇꯨꯡꯗ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯑꯀꯤꯌꯣ ꯑꯃꯗꯤ ꯍ꯭ꯌꯨꯟ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯆꯥꯋꯨꯅ ꯖꯤꯌꯣꯡꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯇꯣꯅꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨ ꯖꯤꯌꯣꯡꯗ ꯇꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯌꯣꯡꯁꯨ ꯆꯥꯋꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯌꯣꯡꯅ ꯆꯥꯋꯨ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯆꯥꯋꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅꯁꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯌꯣꯡꯅ ꯆꯥꯋꯨꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤꯕꯨ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯇ꯭ꯔꯦꯅꯤꯡ ꯑꯣꯏꯅ ꯃꯤꯅꯤꯠ 90ꯗ ꯒ꯭ꯔꯥꯎꯟ ꯑꯁꯤꯒꯤ ꯔꯥꯎꯟ 100 ꯆꯦꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯤꯌꯣꯡꯅꯁꯨ ꯆꯥꯋꯨꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯆꯥꯋꯨ ꯑꯗꯨ ꯖꯤꯌꯣꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯖꯤꯌꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯔꯥꯎꯟ ꯈꯔ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯤꯌꯣꯡꯗꯤ ꯔꯥꯎꯟ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯄꯣꯊꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯆꯥꯋꯨ ꯑꯗꯨ ꯔꯥꯎꯟ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯊꯔꯛꯑꯝꯃꯤ ꯖꯤꯌꯣꯡꯅ ꯆꯥꯋꯨꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯥꯋꯨ ꯑꯗꯨ ꯃꯉꯣꯟꯗ ꯃꯃꯥꯡꯗ ꯁ꯭ꯀꯨꯜꯗ ꯂꯛꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯖꯤꯌꯣꯡꯅ ꯆꯦꯟꯕ ꯂꯦꯞꯄꯣ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯑꯗꯨ ꯋꯥꯃꯟꯕꯅ ꯇꯨꯁꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛ ꯑꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯆꯥꯋꯨꯅ ꯖꯤꯌꯣꯟꯅ ꯍꯥꯏꯔꯤꯕ ꯃꯤꯅꯤꯠ 90ꯒꯤ ꯃꯅꯨꯡꯗ ꯔꯥꯎꯟ 100 ꯆꯦꯜꯂꯣ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯆꯦꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯔꯥꯎꯟ 100 ꯆꯦꯟꯕ ꯂꯣꯏꯕ ꯃꯇꯝꯗꯗꯤ ꯆꯥꯋꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯒꯤꯁꯨ ꯖꯤꯌꯣꯡꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯆꯥꯋꯨ ꯑꯁꯤ ꯃꯇꯦꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯆꯥꯋꯨꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯤꯌꯣꯡꯅ ꯖꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟꯗ ꯆꯠꯇꯨꯅ ꯆꯥꯋꯨ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯁꯦꯜ ꯑꯗꯨꯗ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯖꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯁꯤ ꯖꯤꯌꯣꯡꯒꯤ ꯐꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯖꯤꯌꯣꯡ ꯑꯁꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅꯁꯨ ꯖꯤꯌꯣꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯥꯋꯨ ꯑꯁꯤ ꯖꯤꯌꯣꯡꯒ ꯂꯩꯃꯤꯟꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯑꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯖꯤꯌꯣꯡꯅ ꯆꯥꯋꯨ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯑꯍꯧꯕ ꯑꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯖ ꯈꯔꯕꯨ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯗ ꯆꯥꯋꯨꯗ ꯄꯨꯁꯑꯞ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ
ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯥꯎꯋꯨꯗ ꯄꯨꯁꯑꯞ ꯇꯧ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯍꯧꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯄꯨꯁꯑꯞ ꯑꯁꯤ ꯐꯖꯅ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯆꯥꯡꯗꯗꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯀꯤꯑꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯥꯎꯋꯨ ꯑꯁꯤꯕꯨ ꯖꯤꯌꯣꯡꯒ ꯂꯩꯃꯤꯟꯅꯗ꯭ꯔꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗꯤ ꯐꯨꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯀꯤꯑꯣꯅ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯆꯥꯎꯋꯨ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯎ, ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯈꯨꯝꯕ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯥꯎꯋꯨ ꯑꯁꯤ ꯕꯥꯔ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯕꯥꯔ ꯑꯁꯤ ꯑꯃ ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯤꯌꯣꯟꯅ ꯆꯥꯎꯋꯨꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯕꯥꯔ ꯑꯃ ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯗꯕꯤ ꯑꯗꯨꯛ ꯁꯣꯟꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯋꯨꯅ ꯖꯤꯌꯣꯡꯗ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯋꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯖꯤꯌꯣꯡꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯌꯥꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯌꯣꯡꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯇꯝꯕꯤꯕ ꯉꯝꯃꯔꯣꯏ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯁꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯖꯤꯌꯣꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯆꯥꯎꯋꯨ ꯑꯗꯨ ꯃꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯔꯝꯕ ꯑꯗꯨ ꯄꯣꯊꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯕꯥꯔ ꯆꯤꯡꯕꯒꯤ ꯃꯅꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯕꯥꯔ ꯆꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯕꯥꯔ ꯑꯃ ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯤꯌꯣꯡꯅ ꯆꯥꯎꯋꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯕꯥꯔ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯋꯨ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯕꯥꯔ ꯑꯃ ꯐꯥꯎꯕꯗꯤ ꯆꯤꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯥꯔ ꯑꯁꯤ ꯍꯦꯛ ꯆꯤꯡꯕ ꯂꯣꯏꯕꯒ ꯍꯧꯖꯤꯛ ꯆꯥꯎꯋꯨꯗꯨ ꯑꯃꯨꯛ ꯕꯨꯛꯇꯟ ꯏꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯋꯨ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯕꯨꯛꯇꯟ ꯑꯃ ꯐꯥꯎꯗꯤ ꯏꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯕꯅ ꯍꯦꯟꯃꯟꯕꯅ ꯍꯤꯞꯇꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯌꯣꯡꯅ ꯆꯥꯎꯋꯨ ꯑꯁꯤꯕꯨ ꯀꯤꯟꯅ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃꯕꯨ ꯃꯊꯪ ꯃꯊꯪ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯋꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯤꯌꯣꯡꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯌꯣꯡꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯋꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯕꯨꯛꯇꯟ ꯏꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯗꯤ ꯖꯤꯌꯣꯡꯅ ꯆꯥꯎꯋꯨ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯁꯨ ꯁꯦꯝꯗꯨꯅ ꯄꯤꯕꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯑꯃꯨꯛ ꯖꯤꯌꯣꯡꯅ ꯆꯥꯎꯋꯨꯗ ꯃꯇꯧ ꯀꯔꯝꯅ ꯈꯣꯡꯅ ꯀꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯆꯥꯎꯋꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯕꯦꯛ ꯃꯆꯥ ꯑꯗꯨꯗ ꯀꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯕꯥꯔ ꯑꯃ ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯃꯝꯗꯕ ꯆꯥꯎꯋꯨ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨꯝ ꯇꯧꯔꯛꯄꯗꯒꯤꯗꯤ ꯕꯥꯔ 3 ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯌꯣꯡꯅ ꯆꯥꯎꯋꯨ ꯑꯁꯤꯕꯨ ꯃꯈꯨꯠꯀꯤ ꯏꯁꯇ꯭ꯔꯦꯡ ꯂꯩꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯅꯥꯎꯗ ꯔꯕꯔ ꯀꯣꯠꯁꯤꯜꯂꯕ ꯃꯇꯨꯡꯗ ꯔꯕꯔ ꯑꯗꯨ ꯄꯥꯏꯔꯒ ꯀꯤꯟꯅ ꯊꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯋꯨꯅ ꯔꯕꯔ ꯑꯗꯨ ꯄꯥꯏꯔꯒ ꯀꯤꯟꯅ ꯊꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯕꯔ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯤꯟꯅ ꯑꯃꯨꯛꯇꯪꯗꯤ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯔꯕꯔ ꯑꯗꯨꯒꯤ ꯐꯣꯔꯁ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯝꯅ ꯆꯤꯡꯁꯤꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯣꯠꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯋꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯐ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯍꯥꯟꯅ ꯂꯝꯖꯦꯜ ꯑꯁꯤ ꯆꯨꯝꯅ ꯆꯦꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛꯇ ꯊꯧꯔꯤꯅ ꯑꯔꯨꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯀꯤꯁꯟꯗꯨꯅ ꯆꯦꯟꯕ ꯍꯣꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯧꯕꯗ ꯆꯦꯟꯕ ꯉꯝꯃꯝꯗꯦ꯫ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯆꯥꯎꯋꯨ ꯑꯗꯨ ꯍꯧꯖꯤꯛ ꯐꯨꯅꯕꯒꯤ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃꯗꯤ ꯇꯞꯅ ꯇꯞꯅ ꯍꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯖꯤꯌꯣꯡꯅ ꯆꯥꯎꯋꯨꯗ ꯃꯤꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯣꯛ ꯇꯧꯒꯅꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯏꯅ ꯊꯥꯡꯀꯠꯂꯒ ꯊꯥꯗꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯅꯤꯌꯣꯝ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯋꯨ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯆꯨꯝꯅ ꯂꯝꯖꯦꯜ ꯆꯦꯜꯂꯝꯕꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯃꯕꯨꯛꯇ ꯊꯧꯔꯤꯅ ꯀꯤꯗꯨꯅ ꯑꯔꯨꯝꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯆꯦꯜꯂꯒ ꯆꯦꯟꯕꯁꯨ ꯉꯝꯈꯠꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯥꯔ ꯑꯃ ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯃꯝꯗꯕ ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯕꯥꯔ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯤꯡꯕ ꯉꯝꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯣꯡꯅꯥꯎꯗ ꯔꯕꯔ ꯑꯃ ꯀꯤꯁꯜꯂꯒ ꯀꯤꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯊꯤꯟꯕ ꯉꯝꯃꯝꯗꯕ ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯥꯟꯕ ꯀꯤꯟ ꯃꯈꯟ ꯃꯈꯟꯕꯨ ꯊꯤꯟꯕ ꯍꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯤꯟ ꯑꯗꯨ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎꯗ ꯌꯦꯜꯂꯝꯃꯤꯕ ꯔꯕꯔꯗꯨ ꯐꯥꯎ ꯇꯠꯈꯩ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕꯗꯤ ꯆꯥꯎꯋꯨ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯋꯨꯁꯨ ꯃꯁꯥ ꯃꯇꯣꯟꯗ ꯍꯧꯖꯤꯛꯇꯤ ꯑꯉꯛꯄ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯆꯥꯎꯋꯨꯒꯤ ꯐꯤꯚꯝ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯋꯨꯒꯤ ꯇ꯭ꯔꯦꯅꯤꯡꯗ ꯖꯤꯌꯣꯡꯅ ꯇꯥꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯝꯃꯤ, ꯃꯁꯥ ꯃꯇꯣꯟꯗ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯍꯦꯟꯒꯠꯅꯕ ꯍꯥꯏꯗꯨꯅ ꯃꯕꯨꯛꯇ ꯖꯤꯌꯣꯡꯅ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯈꯔꯅꯁꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯋꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯀꯟꯃꯟꯕꯅ ꯍꯦꯟꯃꯟꯕꯅ ꯖꯤꯌꯣꯡꯅꯕꯨ ꯆꯥꯎꯋꯨ ꯑꯁꯤ ꯉꯥꯏꯅ ꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯆꯥꯎꯋꯨꯅꯁꯨ ꯖꯤꯌꯣꯡꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯩꯖꯣꯞ ꯑꯗꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯇꯣꯅꯤ ꯑꯗꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯨꯅ ꯆꯩꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯇꯣꯅꯤ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇꯒ ꯃꯤꯑꯣꯏ ꯒ꯭ꯔꯨꯞ ꯑꯃꯒ ꯐꯨꯅꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯊꯟꯇꯅ ꯐꯨꯕ ꯃꯇꯧ ꯑꯁꯤ ꯒꯦꯡꯁꯇꯔ ꯑꯃꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯧꯅ ꯑꯉꯥꯡ ꯑꯣꯏꯈ꯭ꯔꯕ ꯇꯣꯅꯤꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯁꯤꯗ ꯒꯦꯡꯁꯇꯔꯗꯨꯁꯨ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯦꯡꯁꯇꯔꯗꯨꯅ ꯇꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯀꯥꯔꯗ ꯑꯃ ꯄꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯒꯦꯡꯁꯇꯔꯒꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯔ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯇꯣꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯒꯦꯡꯁꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯗꯒꯤ ꯄꯩꯁꯥ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯒꯦꯡꯁꯇꯔꯗꯨꯅ ꯄꯤꯔꯛꯂꯤꯕ ꯀꯥꯔꯗ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯞꯇꯦꯛ ꯅꯥꯇꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯨꯠꯌꯥꯏ ꯑꯗꯨꯕꯨ ꯎꯠꯁꯟꯗꯨꯅ ꯒꯦꯡꯁꯇꯔꯗꯨꯗ ꯎꯁꯤꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯒꯦꯡꯁꯇꯔꯗꯨꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯦꯡꯁꯇꯔ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯕꯅꯤꯅ ꯇꯣꯅꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯗꯨꯅ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯕ ꯃꯇꯝꯗ ꯇꯣꯅꯤꯗꯨ ꯉꯥꯎꯗꯨꯅ ꯇꯨꯁꯜꯂꯒ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔꯗꯨꯅ ꯇꯣꯅꯤꯗ ꯑꯔꯣꯏꯕ ꯆꯥꯟꯁ ꯑꯣꯏꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯒꯦꯡꯁꯇꯔꯒꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯧꯍꯟꯒꯅꯤ ꯑꯗꯨꯒ ꯊꯕꯛꯁꯨ ꯇꯧꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯔꯣꯏꯕꯗꯗꯤ ꯇꯣꯅꯤꯁꯨ ꯒꯦꯡꯁꯇꯔꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯣꯅꯤ ꯑꯁꯤ ꯒꯦꯡꯁꯇꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯖꯦꯜꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯕꯒꯂꯔ ꯑꯃꯁꯨꯡ ꯆꯥꯋꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯟꯆ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯆꯥꯋꯨꯕꯨ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯁꯨꯝ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯔꯤꯕ ꯖꯤꯌꯣꯡ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 19 ꯁꯨꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ, ꯑꯦꯗꯜꯁꯤꯡꯒꯤ ꯂꯩꯐꯝꯒꯤ ꯖꯦꯜꯗ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯖꯤꯌꯣꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯆꯥꯋꯨ ꯑꯁꯤꯕꯨ ꯑꯀꯤꯌꯣꯒꯤ ꯃꯈꯨꯠꯇꯒꯤ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯕꯒꯂꯔꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯑꯀꯤꯌꯣꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯌꯦꯡꯁꯟꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯌꯣꯡꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯋꯨꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅ ꯋꯥꯔꯤ ꯑꯁꯤ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯆꯥꯋꯨ ꯑꯃꯗꯤ ꯖꯤꯌꯣꯡ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯥꯋꯨꯅ ꯖꯤꯌꯣꯡꯗ ꯅꯍꯥꯛꯄꯨ ꯑꯁꯦꯡꯕꯃꯛꯀꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯖꯦꯜꯗ ꯍꯣꯡꯉꯗꯔ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯤꯌꯣꯡꯅ ꯅꯍꯥꯛꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯈꯤꯅꯨ ꯍꯧꯖꯤꯛ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯅꯍꯥꯛꯁꯨ ꯅꯊꯟꯗ ꯅꯔꯣꯝꯗꯣꯝ ꯂꯦꯞꯄꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯁꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗ ꯐꯣꯀꯁ ꯇꯧ ꯍꯥꯏꯔꯝꯃꯒ ꯖꯤꯌꯣꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯒꯂꯔ ꯑꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯀꯤꯌꯣꯒꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯨꯕꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯋꯨꯅ ꯂꯥꯛꯑꯒ ꯑꯀꯤꯌꯣꯒꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯕꯒꯂꯔꯕꯨ ꯐꯨꯔꯤꯕ ꯑꯗꯨꯕꯨ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯤꯌꯣꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯥꯋꯨꯗ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯅꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯋꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯀꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯥꯋꯨꯒꯤ ꯃꯊꯛꯇꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯆꯥꯋꯨꯅ ꯑꯀꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯤꯌꯣꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯀꯤꯌꯣ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯝꯕꯤ ꯑꯃ ꯍꯦꯛꯇ ꯊꯤꯔꯒ ꯆꯥꯋꯨ ꯑꯗꯨꯕꯨ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯤꯌꯣꯅ ꯗꯞ ꯇꯧꯔꯛꯄꯗꯒꯤꯗꯤ ꯑꯀꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯀꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯥꯋꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯆꯥꯋꯨꯗ ꯑꯀꯤꯌꯣꯒ ꯑꯃꯨꯛꯇꯪ ꯎꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯋꯨꯕꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯑꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯀꯤꯌꯣꯅ ꯍꯥꯏꯔꯛꯏꯕ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯋꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯖꯤꯌꯣꯟꯅꯁꯨ ꯆꯥꯋꯨꯗ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯋꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯀꯤꯌꯣ ꯑꯗꯨ ꯆꯥꯋꯨ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯋꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯋꯨꯅ ꯑꯀꯤꯌꯣꯗ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯐꯨꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯋꯨꯅꯁꯨ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡ ꯐꯨꯈ꯭ꯔꯤꯕ ꯑꯗꯨ ꯑꯩꯍꯥꯛꯀꯤ ꯏꯃꯥꯟꯅꯕ ꯕꯒꯂꯔꯗ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯥꯋꯨꯅ ꯑꯀꯤꯌꯣꯗ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯀꯤꯌꯣꯅ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ꯫ ꯑꯀꯤꯌꯣꯗꯤ ꯁꯥꯎꯕꯗꯨ ꯍꯦꯟꯅ ꯍꯦꯟꯀꯠꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯋꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯌꯣꯒꯤ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛ ꯆꯥꯋꯨꯅ ꯂꯣꯏꯅ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯋꯨ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯀꯤꯌꯣꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁ꯭ꯀꯤꯜ ꯑꯁꯤ ꯑꯃꯅ ꯑꯃ ꯍꯦꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯁꯤ ꯑꯀꯤꯌꯣꯅ ꯍꯦꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯀꯣꯟꯕꯗ ꯑꯀꯤꯌꯣꯅ ꯆꯥꯋꯨ ꯑꯁꯤꯕꯨ ꯀꯤꯟꯅ ꯊꯤꯟꯕ ꯃꯇꯝꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯀꯤꯌꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯆꯥꯋꯨ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯋꯨ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯑꯒ ꯑꯀꯤꯌꯣꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯋꯨꯅ ꯑꯀꯤꯌꯣꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯀꯤꯌꯣꯅꯁꯨ ꯃꯈꯨꯠ ꯍꯟꯕ ꯉꯝꯃꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯌꯣꯡ ꯂꯥꯛꯇꯨꯅ ꯆꯥꯋꯨꯕꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯌꯣꯡꯅ ꯆꯥꯋꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯀꯤꯌꯣꯒꯤ ꯃꯤꯁꯤꯡꯅꯁꯨ ꯆꯥꯋꯨꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯅꯤ ꯑꯁꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯁꯛ ꯈꯪꯉꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯐꯥꯎꯕ ꯒꯦꯡꯁꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯦꯡꯒꯤ ꯂꯤꯗꯔꯗꯨꯅꯁꯨ ꯇꯣꯅꯤꯒꯨꯝꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯃꯤ ꯑꯃ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯝꯃꯤ꯫
mahaki makuta hojik paisada natana mahaki gangster gi team ama su leram mastagi akoida amuk jail manung daulai aduga hairba matam asida Jiong na chawu bu aroi boina training tawbirami adubu handaki training asidadi Jiong dagi chawu ne hena haibe galami maram aduna chawu na Jiong gi mamaida kinna thinge haiduna tawu matamda Jiong na bu kinna du ngakpa ngamhoramde Jiong na su khange madudi hojik chawu asi mahaki training asi complete oire haiduna aduga hairiba matam asidasu Jiong asi hairiba jail asidagi adult singna laifamgi jail aduda chatkadawa numit oirami asumna Jiong asi mafam asidagi chakhrani haiba asida chawu adu thawai yamna nungairamde adubu Jiong na chalamdaida chawu da asumna hairami nahak shak khangba natra shak asi mahaki mathauda singlep leptaba pungning changba nga makhalamani adubu shak hariba nga asina mahaki mathaudagi hek lepkhiba taragadi mahak adu ising manungda lupki nahak ningsingu nahak shak amagi matawgumna hona bakalu nahaki nathauda adum lepa leitana honau hairamaga Jiong adu mafam adudagi adultgi jail da chatkirami Jiong asi mafam asidagi hek chatkhibaga June su mahaki solitary confinement gi matam adu loiduna tholami masina hainingibadi haujik jail asida khana chenabagi thaba asi antarani habani haibadi mamangi matamdagi si adum June na akio amasung Hyun na miyoi singbu phuba matamda mahakna kanduna talakpani adubu hojik Hyun na chawu da aroiba fight amoina challenge tormi aduga haiba fight asigi matungina makoina su karigumba khara yanarami karigumba fight asida chawu na ngamba taragadi Hyun na jail asigi manungda lairiba atopa miyoi singda otpa naibagi thaba asi amohana tawroi asumna makoi ni si yanabadagi numit mangani gi matungda makoi ni gi fight adu tawrasi haiduna lepnarami aduga masigi matungda Tony su chawu asi prison manungda yamna kana training tawre haiba adu mahakna su tarami maram aduna mahakna jail da laba matungda chawu da nahakna jail dagi tholaba matungda aiko ani fight tawgani aduga nahak asi kiamu yamna kalle haiba adu ayakna sang yengani haiduna hairami masigi matungda akonbada aikoida hojik Hyun amasung chawu makoi ni gi fight ki numit adu yorami asumna makoi ni gi fight asibu yengnaba jail asida leiba miyoi kiamana su round question duna lemi masdagi fight asi hokirami adubu ahan bagi matamdadi Hyun na khara lakcharabagi mongda torami adubu chawu gi aukriba training mayam sing aduna Hyun busu yamna irai laina maithiba pirami hojikti Hyun nadu karimta upai leramde mahak chawu gi makutta maithiba tarami mahak masana su chawu gi makutta maithire haiba adu yajarami Hyun su mahakna haidokibagi matung ina hojikti jail asida leriba miyoi khudingmak masigi matung tarakpadagi amona foroi harami asumna haiba numit asidagidi jail asigi manungda leramba hanna gunda saramba sing haibadi akio amasung Hyun makoi ni su tapna wakhan hongaktuna chawu hoiga punchen kiduna konbadadi makoi sing adu friend oikirami asumna hojikti jail asida kana chenaba yaudaba yamna nungsi sanana laiminaba haiba adu oirami masdagi matam asi adum hokibana chawu su jail asida leiraiba si sahi ani hokirami maramaduna mahaki jail da leibagi matam asi loirami asumna chawuna jail dagi tholokpa matamda mahakna jail manungda lairinge matamda Jiongga makoi ni gi loina khibagi wari sing adu loina ningsingami asumna mahak adu jail adu dagi yamna thawai nuaitana tholami adubu haiba matam asida mahakpu jail asigi gate ta Tony na ngaiduna lemi asumna Tony na matam karimta mangandabida chawugi mathakta attack tawba horoklami adubu hantaki mata asidadi chawu su sathiraba training kya ama phangakpan maram oibana Tony na hojikti rai laina laksanba ngamamde adubu ahanbadadi Tony gi makutta chawu asi khara sonthaba oina urami aduga Tony na chawu busu yamna tamthina phuba horoklami maidagi chawu na Tony da handuna thilakpa matamda Tony gi mamaida palami modagi Tony edu chawu adugi mate hengalami maram aduna mahakna chawu bu yamna tamthina phurami asumna chawu adu Tony na phubadagi mafam aduda taatuna lerami adubu hariba matam aduda mamangi matamda mangonda Tony na lakna khiba amadi Tony na mongonda fubi khiba mayam singdu mahak loina ningsingami masigi su mathakta Jiong na chalamdaida mangonda hairamba nahak sha amagi matawgumna taw akti mathawda masa khangba ngani akti hek lepu khiba taragadi mahak ising manungda lupkhidrini haiba adu mahak ningsingami odagi hojikti chawu dasu thauna amalami adubu hojik mahaki fiba masi yamna tamthina sobani aki mamai adu inaitana pungtai taiduna lemi asumna chawu na mawgalakpa asida Tony dudi angakpo farami odagi Tony na chawu da mu attack tawba horoklami adubu hantaki mata asidadi chawu na mahakna training da tamkiba skill sing adu sinaduna yamna hina singna Tony da tanja yengduna kinna thinba matamda Tony adu mafam aduda wantha aduna leimaiduda taraga laikhirami hojikti Tony adu amona hawgalaga chawugi mathakta attack tawnaba haiduna mahak adu yamna kana honarami adubu mahaki masa adu fajana lengba ngamamdi asumna konbadadi chawugi thamoida leramba akiba pumba adu loina mangkhirami mahakna Tony bu hojikti maithiba pirami adubu mahak Tony da hanengamdabi Jiongna mangonda takpikhiba mayam sing adu mahaki thamoida ningsingduna mafam adudagi tumina halaga chatkirami masigi numit kharni lerba matungda chawu adu
ꯑꯦꯗꯜ ꯖꯦꯜꯗ ꯖꯤꯌꯣꯡꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅꯁꯨ ꯅꯣꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯌꯣꯡꯅꯁꯨ ꯆꯥꯎꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯅꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯠꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫